Manipur da kangluk ki irang thokliba asi social media na mairi chubana lenga longi asabadagi heli haiba motion da ngase first level open debate competition ama DM College of Arts ki Auditorium hall da pangthkhre DM College of Arts Student Union na sindana pangthokeba competition hawdokpa thoram aduda DM College of Arts ki Principal Professor S Lanchel Mamaitei College asi Department of Philosophy ki Associate Professor Dr. Sarat Sharma amadi Department of History ki Associate Professor Dr. Said Ahmed na Tharongi Maru oiba Mingtunen Singh oina saruk yaki competition adu mari lengana Students Union asigi Boys Common Room Secretary Mayangbam Riafibana hai income jalising anga kunga humdoi me ahumdagi hauduna chatakiba Manipur gi irang asina maram oiraga meyoi kaya relief camp de leiduna masagi mayumda hanjinba ngamdrei lenga lol gi asoiba kaya leirabasu sairaktuda social media na irang asigi achaw mairi ama chukat ki bani haibasi haimama thokloi masi karino haibadu punna khangminaba haiduna asiguma competition asi pangthokpani competition asida punna miyoi kontra henbana saruk yagadori haiki nasunaba miha mikun amadi misimina kaya ama thokrawi tungusida iramdam sigi iraisa kaya ama su hoji mayum da phawga hanjan bangamdana aduma leiri haibatare social media asina koigi achauba mairi ama chukhat ki bani haibadu su koi haiman ba thokloi haina khanjai amadi lengak lon gi asoi su lei adubu koina ngasi khamjariba topic asidi social media na ngasi gi thokliba koigi irang asida lengak lon gi asoi badagi mairi chubani heli haibani duna social media ji lana tijinaraga hena amangba amadi shanti purak bagi mahutta hena achakpa maidagi haibagi mongongda ama purakpa se asi je kitangdang oirabasu koina koigi ngasigi sinjariba debate asina maram oiraga koigi thokliba irang asida kitangdang oiriju ahongba lakadra haibagi wakhalon amaga loinana sinjabani